Mama oibising loriba thodang buikai kumnabu utpoina lamdam asidasu Mother's Day gi thoram pakthoknakre. Imphal Hospital gi Nurse Development Society na sinduna ngasi hospital asigi auditorium da International Nurse Day gi thoram pangthokre. Florence Nightingale gi photo da haikal lekat tamduna ikai kumnabu utkre. Manipur Nursing Institute tenthagi mapan so base ki JNM nurse mahiroi singi lem lighting amasung or taking ceremony ga loinana International Nurses Council Day gi thoram pangthokre. Ngasi malem sinba thungna pangthoknariba Mother's Day palan tharung ngamari leinana Manipur State Indian Association of Physiotherapists Women Cell na sinduna Healthy Mother Healthy Society haiba theme da nomagi oiba free physiotherapy camp kam health awareness program ama khoiraman ima kaithel da pangthokre. Kavo Valley asi matam amada Manipur gi oiramdi amadi Burma da pitokhi natraga pitoklamde haibagi chap chaba ama Manipur Sarkar amadi Bharat Sarkar na miyam da khangan gadabani haina Manipur People's Democratic Front gi Secretary Sapam Samngong na phongdokre. Council na lobo chahi asi class 12 parikha da arts stream da taruk suba position tarkhrabi mahiroi el linthoingambi taram na okre. Mahi masingda mikok thongge hairabadi hotnaba kanba tandaba larik pabagi hainabi thamnaba hotnagadabani haina linthoingambi na haikre. Council of Higher Secondary Education Manipur na lawwa chahi asi class 12 parikha da science stream da Manipur pumbagi oina marisuwa position tarkraba Messi Explorer Academy gi mahiroi Nauram Rishikanta mahakki tungi punsida civil service exam thaduna achawa officer ama oiba pamli haina phongdorakli. Numit 8 ni chumna chathagadaba non residential summer camp explore ngasidagi Khumal Lampakta leiba youth hostel da hawdokre. Smoke Social Maker Organization Kondong Pokpi Mamang Development Association amadi Nisaban Ima Event sing na pulaga Kondong Pokpi Mamang awang laikai gi akoibada uchara kaya thakre. Kumbi Kendra gi manung sanba hawtak tamfa khunauda yumde yokpa san kaya khangauda na siba haurure. Kunja singna sel puthok na duna hidak kapthokpadagi siba lepkre. Eastern Assam Wildlife Division na thokiba order amagi matungina thasi gi tara taruk Kaziranga National Park ta tourism changbada athingba thamkre. Athingba si chahi khudingi nongju tha matamda thamduna lakhibani. Khathangba Assam gi Halakandi district ta Laikhrumbagi wahogda thokiba Kanglup ani gi oiba irang laksimnaba honabada police na nomai kapada naha amasire mioi 35 asopan nangkre. Central Assam gi Nagaon district ta mioi ahum jangduna sumnatagi class 5 tamlibi nupi masa ama namja namthek piraba matung kerosene hajinduna mai thaduna hadaba hodaramle Chenavani haiba mioi ani police na phagatkre. Jammu amadi Kashmir gi Sopian district ta ngasi ayuk security force ka lalawa singa khutthoknabagi thaudokta lalawa ani sire. Lok Sabha mikhal gi taruk suba tangkak ki oina tongan ba state rate ki constituency 58 da ngasi ayuk pung 8 tagi hawduna numidang wairam pung 3 fawba bot thadana kre. Ngasi nongchup thangba Tripura Kendra gi polling station chamaga humphuni panda report tawkre. Hana paumi oiram laba matung Afghan Parliament da thabak tawribi nupi ama ngarang numidang Afghan capital da sakangdaba singa nongmaina kaptuna halamle. Laikhidrabi Mina Mangal paumi ama oina thabak tawringai matamda tongan ba TV channel da thoktuna issue kya naina khibi misakne.